Okay, thank you. Hojikti koi YouTube ta live chatle. Thank you very much. Yang bini ba viewer punama mangan media gi nomaiji numiki yam akhatna ba thorom masibu miyeng tabini punama po Prabhu Yesu Krista gi mingda mayam punong pu taram no ukshari. Mangan media na cai kun manga subagi nakshilak matam January gi tang kuthada sugadori ba cai kun manga subagi asugul ba thorom pangthok nana bagi thorang torok pasida mayam punamak na churuk yabiduna achokba thodang lobiri ba nungsi janaba Krista gi igi marida isininaw sing ipaipal ima ivel adugolona ekuigi nungsi janaba irei kai irisa punamak Yesu Krista gi mingda mangan media gi host oijari ba nomo kumar kaisano punamak pu khrum jare ngasigi numidang asida mapui bungogi thogol tawina na bidamakta kugi nungsi janabi kugi sanopi Gloria amom amadi kugi thogol loy Meisnam ozar Ranjit hoji ma North East ki koi adugum laba yamna overseas haiba phamthol ama galona na thogol ama tawbi bagalona na church kodi mong yengchen biriba adug mahaki church na Westminster Reformed Church ki achoba thodang lobi riba Oza Ranjit Meisnam dagi Wapao Wapao tamina na batharang tawjari ngasigi numidang ngasida ikoi sa Gloria dagi mapui bungo thagat paisai koi tabathang tamina gani isai thangna ani sabmina gi matu matung dadi mayam na pam isai pung 8 makhai phawba koi mayam punamakna ekoi isau thagat paisai tamina gadori bani mayam punamak hojikti YouTube ta live chatle mayam punamak share tobina ba no ning singjari loina na mayam punamak ekoi mangan media 2 amadi mangan media da koi live ki koi link thajar agani mayam chanbiduna ai muno pangda live to wina baning singjari hojikti ai koi asugum laba mangan media na sadok saba nobai jing mi kia khna ba thormasi mayam gi kutta mayam gi mikki mangda thamjare mayam purabak personal wen tamina si ihanan bada koi nungsi jaraba sa Gloria dagi mapui bungo ba thagat paise koi taba horasi sa Gloria matam laushi Hallelujah. Mamang Sunday da mayana request tawbirakpa ibungona haba isayudo du track phangjare adudo ana saksarakpa. Okay.
Hallelujah, hallelujah. Matang tu bisa matang sapi sikap. So takap pa. Tunggu sih. Holy,
Amen. Praise the Lord. Thank you. Sa Gloria. Hujikti mayam karigumba we move thagat paisai hena koirom da chakot pe abisi khaning bal ergadi sa Gloria se ni sakre ngatang masu patha boina mayam karigumba dum chatan dum haibiro atang reso oina. Okay. Mayam chata haibirakshno sa Gloria mathangi sei mukta tausi. Sound do no tawre to mut do on audible oidre to thora mutto male nakit. Okay. Okay. Mm. Universe at your feet, give you praise evermore. Stars light the sky for away. Celebrate, you sing. Lord is so high, Lord is so high. I adore you. I adore you. There's nothing compared to your majesty, oh Lord. I adore. I adore. And I'll stand and wonder your love. Universe inside your feet, give you praise evermore. Start to light the sky for me. Always celebrate. Sing, Lord is so high, Lord is so high. I adore. I adore. And there's nothing compared to your majesty, oh Lord. I adore. I adore. And I wonder of your love. We will love you forever. We will cherish Jesus, Redeemer, Lord of heaven, Lord of majesty, from the throne, shines out the God. Holy, holy, God Almighty, and forever, God is exalted. In the mountains, shouting
Okay, thank you, Amen. Yam thagat hero ponduk chori mayam na khanbir paise sing ahum leye amana osin saiba maga inista aduga pangan puna maktagi haiba maga aduga mamla punsigi mangan haiba ko ado haiba singa sigi manungda mamla punsigi mangan pangan puna maktagi aduga osin haiba singa si leiragadi ahum dagi manungda amadum sakpiro adum yai ke sukaide amatang saksi mayam khanbir pasing Monica, Meisnam pangan puna maktagi haiba khanbirai aduga ekogi pastor ojit tagi mamla punsigi mangan aduga ekogi nungsijarabi ekogi Lakshmi Zita Meisnamna Oceans khanbirai apa mu khanbiro aduga sakpiro Atay the trick later ocean nilay doing sakra out upon the water, the great unknown, and feed my friend. And there I find you in the mystery, in ocean's deep, my favorite name. And I will go from your name. Keep my eyes above the waves. The oceans rise, my soul will rise in your embrace. For I am you. You are mine. Crazy from deepest water, you show her be my guide. The fears surround me, you never fail me, you won't stop now. Sure, I will go before your way. Keep my eyes above the waves. Sure, rise in your embrace. For I am you. You are mine. Spirit, me where my trust is without border. Let me walk along the water wherever you may call me. Take me deeper than my feet could ever wander. My faith will make me stronger. The presence of my Savior. Spirit, lead me where my trust is without border. Let me walk upon the water wherever you will call me. Take me deeper than my feet could ever wander. My faith will make me stronger than the presence of my Savior. And I will call your name. And keep my eyes above the waves. My soul will rise
your embrace, for I am yours. You are mine. Okay, thank you. I'm Thagat Churi Hero Fondok Churi. Aku ngasih speaker si ketang magi newak ya da berke no pantuki. Aku ya tu beda puni pan lagi sebsana. Aku hauna ba orang tu si. Oh, zat Ranjit cengle. Okay. Oh, zat Ranjit aku speaker su aku miam koksen ba ID bungo mahaki thawai ki thabak tu bibi ya na tu mangta. Aku isa Gloria na aku ki Thagat tu na label sida hai bese do miam. Koi puning da showroom da lebe yana na ba adu isei dum ta sakpi raga koi speaker kause adu isei do sakpi na bani chinjari thagat tu lebe sida yam punama pratna glo na isei si tamina raga sigi for box no people za de ko matam no minusi oje oja so changbi re thank you very much am thagat tu ro phok se za gloria na thagat tu lebe sida ha isei sakpi si
Thank you, Sorna, for people, you know. Was the tea, Koi, Sagloriana, we move to Takat Piece, I'm Sakri. Was the tea for Pau is Sarukadu, Yoselakle. Nothing in Mita, Popo, Sandopin, and with the Maktamapui, Monatonto Viraba, Yana Ikai Kumnabamatic Jaraba, Equigi, was our Ranjit Meisnam. Was I see a pump Kayadibo market total to the Namasama Kim, the populated Duna, Jose Zima at Arapalam, the lady Beni. Magit le Pamasi, Mayum dagi, Kalap the labor from Madagi, Kuna Tonaba, Kuna contact to Germany. Har Atura, that was using Mozasi, they believe in it. Adu Yam Labo from the gay Queen, hides over the gay, Yami Bugidama, Ozabu created a Takaturi, and the Harok from Luxury. Nothing without Pong to pick the Mozasi. A queen of Mayam, the Taksabina, Ozasi, Magile Pamse, Oziki in a day, Magi Popamse, Quinatazabada, a Chamgi, Hosai, Lanka, the Guinea Hina, Quinatazai, I know the word of the day, Pastor Samuel Na Hybrid Matumina, I was another Crescent to be Otolana, Ozasi, Togolasi, Toman Pumkeada, Quigi Ornatanda, Megalia, Tomaton Pumkeada, Ibo Market to Viva Ojani, Maki Mamina, Ranjit, Meisnam, Adolan Ozaki to Viva Mahaki, Sina, notice overseer or Viva Katanatana, the Shang number Mahalasina, Quigi, Westminster Gay, Adokun Labadi Pomtas, gets what Hodang Lobi Boza, Nasini Midans Ozabo, a queen Hydro with the Yabi with the Ozabu Takaturi Haro from Doxeri, Ozagi, Odibal Ibiraga. Masigi Tormasi, Ozana, Matam Lubinaba, Ozada, Matam Sinazari Oza, Matam Lubishi. Ahamakta, so we am Tagali, Algaloinana, Koi Mangal, Maite Christian, say media, media has a YouTube ta when live telecast Satan Nabi the Makta is now sing Yana Sugumba responsibility Kia Lobi de Harga. And a Shogi wa Mayam Tan with the Mutasindi with the Tagali. Adaga Anisu and a Tagazaning body, Oda Samuel, Namasegi and the Nuxida Marubni, Ramana Smaina, Hapta, Chakiba Hapta, Matam Loviva Yagadra, Hina, Hanglamani, the way I'm the Chinbagi Maramda, a Namkide. Adangasi so a Namoidra Haina Halamani. Adobo mana request request taman tarokpagi ay kaya ta isu daga burden amaga loinana akoigi mafamda shogi wahai kaigumba amtang aina thamjage haiduna matamse laujabni adaga loinana akoigi oja nobo yamna puning changna yamna thauna leina se program sibo encore tawriba akoigi reverend nobo kumar ojabu yamna thagachari adna Ozana Habigum I giving Ranjit Kawe Aduga I Hosek Katkati Assam da a Dimapur border da Isagi Yumley Aduga a Shogi Toggle quite Nordisk Katanatuna India Gim Humtongan Tongan Buda Westminster Reformed Church Kimakada Leva Church in the in Sanduna Lay. Adonai Matam Yam sang na introduction the loser roige, Maramda Kozik, Shogi, Wahai the Laglasi. Adagaina, Mayam Mopam the Kra, and I confess to the Gadavan. I just exhumed the Gitam Levigi Maramna, Isagi, Isada, as a mater on Bible late. Adana, I English Bible lagi Paraga Handorok Pada, Kramatam Sangadova Male, Adana Mayam Naibu Nakpigani. Adagai Maite Assam Nagi Maite Vigi Maram Nagi Maite
fazana ozaina khambi da basu yai khangma ngam da basu yai aduna ai yari makai so thawai seng bagi pangal ga loina na yamna kiba ga loina na ai sogi thawgal amsung matam se lawjage ke ngasi akoina yengmina ga da ba ke sogi wafam adudi Paul gi koi Saul gi punsi wari akoi yengmina se Saul ase kanano mahaga se Israel gi ahamba ningthawni tasengna dekhona yengma Israel gi history yenglo matamda ahamba da Israel macha sing ase makhoi gi mathakka ningthaw leitraga su Ishor ase makhoi gi ningthaw oina leirami adubo haidiba luchingba singi masa sing ado Ishor kidabagi maramna adna mayam singnasu makhoi luchingba singda hairami maruaina aroiba wayenba khoi judges Samuel ni adna mangonda mayamna laaga asumna hairami hojik nahak ahan oire aduga nahaki nasa sing ase na Ishorgi tung induna chatte maramadna akhoi ithakta palanabagi damakta ningthaw ama pibiu haiduna Israel macha singna makhoida nirami matamaduda ma yamna pungning soklami aduga magna Ishorda mana khuramjarami ana Ishorna monda hairami makhoina nahakpu keno yadaba natte adubu makhoina ai Ishor mahakpu ningthaw oina panbado yapendabagi maramna aibu makhoina reject tawbni aina makhoina aibu keno yadabni haiduna Ishorna mangonda adumna keno tawrami pungning thawalami aduga akoina yenglo matamda ahambada Saul ase kanano Saul ase amonda Ishor kidaba Ishor masak khangdaba miyoy amani amonda yengluba taragadi mahakase yamna phibamdi phai ningdaw oibada matik chai adana masak mataw yamna phajai adu mayamna magi masak mawong mataw ado yenglaga ningdaw oina mase semki ningdaw oina Israel gi ningdaw oina semki bane adu taseng nadi mahaki punsida Ishor ase kanano nato Ishor gi maichaw sing ase kanano haiba mangonda karigumba ikai khumnaba amta leiramde ai koi Samuel koi mahakna kenoge koi gi tare gadha mapagi gadha sagolado mangkiba matamda ma thiduna chapa matamda magi manaina phawada monda ningsang halami asigi mafam asida Ishorbu kiba manai ama leirami haidra mabu ningsang halami adubu Saul nadi Samuel ase Ishorgi manai ni haibu bhawba ma khangamde adana Bible da khoina yenguba taragadi dem nagi lauduna Besiba phawda Samuel ase Ishorgi manai ni haiduna khangami adubu Samuel ase Ishor kidabagi maramna Ishorgi manai do kanano haiba ma khangamde adubu mahak ase parja mayamna takman madagi mahak ase ningthaw oina mayamna semkiba mayamgi apamagi matung ina semkiba haiba tare adana mahaki punsi yenglu matamda yamna nolokna hauki adubu asomna mahaki punsi khoina yenglu matamda ma Ishorbu thausadaba mioiba moina khoina u phangi adana khoi 1 Samuel chapter 15 da khoi amtang yengminasi mayam 1 Samuel chapter 15 verse amadagi lauduna khoi verse ahum phawada kanagumba isina amana maite lon Bible da amtang pathok piragadi yamna nungaigani 1 Samuel chapter 15 verse 1 Bible yaw lergadi pabiyo haibine ozan haisi tum pabirong men 1 Samuel
The First Samuel chapter kaya ano sabi yo? 1 Samuel chapter 15, verse 1 to 3. Verse 1 to 3. Okay. Saul na haiba indaba. Samuel na Saul da haiki. Jehovah na mahakiming Israel gi mathakta nahakpu ningthau oina abhishek taunanaba aibu tharakkibani maram aduna hauzik nahakna Jehovah gi wasing adu munna taw lanmi tengol singi Jehovah na asumna hai Israel na Egypt tagi tholakpada Amalek na lambida mahakpu lumduna Israel da tawkiba adu ningsingi aduna hauzik satuna Amalek ta landaw amasung makoygi arayba pumnamak tumna manghalu makoybu khakanu adubu nipa amasung nupi pikliba angang amasung khom thakliba angang sallaba amasung yaw ut amasung lola hatlu. Thank you, Sister Gloria. Aduna akoy siga okay 1 Samuel chapter 15 verse amadagi lauduna verse ahum phawbada isona mangonda pibiba instruction idea paudak pibiba se ko yamna sengna khange. Aduna Amalek macha singna ana Israel macha singna Egypt tagi tholokpada yamna od nei ki maram aduna isorna makoida Saul da hairami chalu nakoi chalaga Amalekai pu sumna tupna manghalamu anade aduga makoi kana amata so thadokanu ana hairiba wahai anisina chap yarabne ana subna loina manghalamu aduga kana amata so thamamganu anirak hanjanna ishona hanjanna Saul da hairami aduga ahumlak hanna ana kari makoina kari thodang dawni kana kana bo hat kani hai pawda ishona phajana makoida pautak pirami aduda hai nakoina chalaga nipa sing aduga nupi angang sing khom thakliba angang sing pawda san laba aduga jaw sing aduga ut aduga loina na gadha pawda subna sa pawda loina hat lo haidna ishona makoi mangonda pautak pirami adubu Saul ase ishogi wa mana zamna laina laurami aduga subna ma ishogi wa se khara hiktu me habtare ma yamna thina bajamna phajana ma follow to wangam khide ana maramaduna mana Amalekai ta laklaba matungda ishogi wahigi may ishogi mayok to mana leble hairaga ngasagi ishona piramba monda piramba thodang commandment singa do mana ngak laduna mana chalamde aduna koi verse 9 da koi yengminasi sumaina English da dum parjarake matam koi tela nabetama but Saul and the people spared Agag and the bears of the sheep and of oxen and of fatlings and the lambs and all that was good and would not utterly destroy them but everything that was vile and refused that they destroyed utterly. Saul ase yamna karamba adaga aphaba bu khanba haiba aphaba bu pamba mioiba amani haiba je khoina mafam asisu uba phangi ma khase taseng nadi leader ama oibada ishorgi thogol tawada ishorgi thabak tawada matik chaba mi amadi nati haiba khoina phajana verse 9 dagi u phangi maram dimak ishorgi kana ba nataduna masagi kana thijaba leader amani ningdaw amani haina khoina u phangi adra mana kari mana se kai dorami mana Agag ningdaw Amalekai ki ningdaw Agag adu hatlamde aduga khwaidagi phajaraba jaw sinado makhoi gi damaktani haiduna khanduna khandoga thamami aduga khara mathong chadaba mong chadaba phibam chadaba sasan adudi akhona loina tumna manghalami adubo apha sing ado khallaga poraktuna lakhi ana laklaba matungda aina wari se samjallage ana laklaba matung asida ishorna mabu magi thabagada urakpa matamda pelamde maramaduna Samuel ase mana ishorna Saul gi manakta thabirami aduga Samuel na laga Saul da samna hairami verse 13 traundoida and Samuel came to Saul and Saul said unto him blessed be thou of the Lord I have performed the commandment of the Lord. So maina Samuel aduna Saul gi manakta
naksalakpa matam aduda Saul Samuel na Saul da wahang hangdringaida Saul na yamna harauna Samuel da sumna hairami Yehovah Saul bu yamna thagali maramdi aina mahaki thabak ado ningthina pangdhoklamme yango mahaki thabak phattaba mayam ado mak lotnabagi damakta ishorgi manai aduna chin handokringaida magi phattaba thabak sing ado kupsananabagi damakta mana justify tawrami haibata ko English londa mana masabu achumba saknanabagi damakta mana ishorgi manai aduda mana ngangami adu ma khangamde ishorgi mangdadi mak lotpa yade haibse mana khangma ngamamde ana yamna kiningai amasung yamna waningai waba yaba yamna puning sokpa yaba wafam amani maramdi Israel macha ishor singi macha gi ningdaw ama oina Saul na ishorgi aningba tawba ngamamdaba aduge ishorgi aningba chatpa ngamamdaba haibse Israel gi damakta yamna maithibani adra maramaduna seijaga Samuel na naksalakpa matamda khoigi san kano yaw singi khongba aduga san na khonglakpa do taraba matamda aina tariba singa se karino haiduna mongonda hangami aduga hangma matam asida Saul na kari haina pakum pirami verse 35 da and Saul said they have brought them from the Amalekites for the people spared the best of the sheep and of oxen to sacrifice unto the Lord thy God and the rest we have utterly destroyed seiga Saulgi asoiba akoina ubu phangi maramdi verse 8 da seiga ishorgi wahina kari hai but Saul and the people spared Saul amasung mi singaduna apha pot asibu khandoktuna thamami adubu magna Samuel da wakatpa matamda natraga Samuel da chumdokpa matamda masabu achumba oina saknanabagi damakta mana kanada tainarami mana mi singda tainarami mana kari hai mi singaduna Aphaba singado khandoklaga thamami kaidona bidamata khandoklam ibno haibada nahaki isoda thogol tonana keno katnanaba bali tonana bidamakta khaktana thammi haiduna mana Saul na Samuel chumthoklami aduna adu hairakpa matam asida Samuel na mongonda hairami mongonda ningsang halami mahaka se kanano ke verse 17 verse 3 da ko yung minasi and Samuel said when thou wast little in thine own sight was thou not made the head of the tribe of Israel and the Lord anointed thee king over Israel and the Lord sent thee on a journey and said go and utterly destroy the sinners the Amalekite and fight against them until they be consumed wherefore then did thou not obey the voice of the Lord, but didst fly upon the spoil, and didst evil in the sight of the Lord? Adana Samuel na Saul da ningsang halami. Marakta akoy mayam gi leader wakpa matamda mayam na akoy da ishor na akoy da thangal piba matamda akoy na asigumba kadai dagi akoy lakpanu haibase akoy ningsamba yamna phai maramde akoy kadai dagi lakpanu haiba asena khangdaba taragadi akoy isorgi mayokta akoy lepani anamata maramaduna Samuel na Saul da ningsang halami ma yamna piktuna leiringaida ma kase Israel gi makok oina mabu thangat pirami aduga Israel gi ningdaw oina makoy mahakpu thaunoi birami aduga maonda hairiba ishorgi thabak asigi damakta ishorna maonda commission piramani ayde maonbo yathang piramani adumakpu mahak ishorgi aningba tawdaduna ishorgi mayokta phataba kaya mahak tawduna leirami ana mak masagi aranbado mak yazaramde mak mingonda tainaduna leirami haibadi kaino haibada mase akoy miyoy bagi mahausa isagi aranba akoy kaidongwida yaningde
ana mase akoi Adam dagi hauna akoi lakhrabani ana Adam nasu hay adu chaba matamada na Adam na kari damakda chari no haibada mana kari hairami ishor nahang piba nupi aduna ingonda piba gi damakta ai chabani habada mana ana Adam nasu nupi adubu taina ba khakta nataduna ma ishor da taina ramyaba ana adugumna Saul su masa mathanda bu achumba sakna nabagi damakta mana masa mathan mana mi sing aduda maki parja sing aduda faraba kaisusu khangdraba mana tau haibada ingadaba mi asing aduda karisu mara laitaba mi sing aduda mana maran sinjarami aduna amaronda yengba taragadi Samuel ase ishorgi manai gi makok thangbada matik sadaba manai amani haiba khoina uba phangi maramdi mahak ase kona khoina tungda yeng lugba taragadi mahak ase David ka yamna thina khenai adi David ti mahak parja singi damakta mahak yamna parja singba ahamada mahak kalami aduga mahak aran base mahak masada loksalami adubu Saul di adumna oiramde Saul di mahak mi singda tainaraga lerami aduga mahak ase amaronda karino haiba taragadi mahak ase yamna power hungry akoigi adhikar yamna pamjaba migi ikai khumnaba mina thagatpa pamba ningdau ama oina oirami maram adunani mahak masagi aranba mana yajaningdabase aduna asesiga ishorna mangonda chumthoklami chumthokpadudi karino haibada akoi ishorgi damakta kari kathokpano madu darkar nate ishorgi miyengdadi khwaidagi maru oibase ishorgi iratpot asengba iratpot adudi karino asengba ishorgi asengba iratpot adudi ishorgi wahai induna ishorgi tung inba haibada khwaidagi achauba iratpot akoi ishorgi damakta matam kayam kathoi paisa kayam dan tauri arlairaba singbu kayam mateng pangi madu khoi ishorna madu uba pamde adu khwaidagi ishorna khwaidagi yengningbadudi nahak amsung aihak ishorgi macha ama oina ai ishorgi wa hiktoktana inba ngambra ngamde haibase ishorgi akhoida amna charba changdam amani anamara maduna sigaisiga yengo verse kunithoiga kunhundoiga khomdo paminasi sunai and Samuel said, had Jehovah as great delight in burnt offering and sacrifice as in obeying the voice of the Lord? Behold, to obey is better than sacrifice, and to hearken than the fat of rams. Yengu na sesiga ishorgi miyangda ishorna akoigi bali amasung akoigi khudol ase irapot sing ase ishorna pambo ibra nate yengu ishorgi apambadi karino ishorgi asengba iratpoti karino ishorgi wa inba haibase khwaidagi achoba ishorgi iratpot ni and to hearken then the fat of rams aduga akoigi yaw singi khaw singdagi di ishorgi wa inba haiduna khwaidagi akoigi achobani aduga loina na verse 23 da for rebellion is as a sin of witchcraft aduga ishorgi wa haiba indaba haibase akoi jadu mantra tawbaga chap manai and stubbornness is as iniquity and idolatry aduga ngakkan ba haibase akoi ayol aran tawba aduga akoi murti puja tawbaga chap manai aduna seisiga Samuel na Saul bu chumthoklammi maramdi Samuel ase ishorgi mayok Saul ase ishorgi mayok ta leptuna lerami aduga mahak Samuel na chumthokpa matamda mahak ase yamna ngakkan aduna mahak masabu dharma chenba saklammi aduga asumna high verse kun hundoigi aroibada because thou hast rejected the word of the Lord he had also rejected thee from being a king nahang na ishorgi wahai hitok bagi maramna natraga ishorbu nahang na ninda tawbagi maramna mahana su nangbu indhokle ningdau oi nahang na ningdau oi ba habse mahana yadre haiduna taseng na mangonda
Israel gi ningthau oibadagi mahak yaramde aduna Saul na ahariba wafam ado taraba matam aduda Saul ase pungning hongami adubu magi pungning hongma se chumbra ko amtang yengminasi sinausa verse 24 and Saul said unto Samuel I have sinned for I have transgressed the commandment of the Lord and thy word because I feared the people and obey their voice. Now therefore I pray thee, pardon my sin and turn again with me that I may worship the Lord. Anasona, ma hoy mahak pap haidok sarami, mahaki pap yazarami, adu mana kari hai. Ay taseng na mag isorgi wala latang indaduna ay isorgi mangday pap tarome. Maramdi ay isorgi migi mana misingi ay wa kibagi maramna mi kibagi maramna ay isorgi wa adubo ay nahitoklam because I fear the people and obey their voice mi singi wa mi sing kibagi matungin mi kibagi maramna ay makoy gi wa taraga ay isorbu thau saramde haiduna makna haidam aduna chinaw sa ay na haijaning badisini kariguma khoina ni leader ama natraga pastor ama oina khoina ishona thangat piba taragadi yokhat piba taragadi akhoi kariguma mi gi yana na baidamakta chatpa taragadi ishona akhoi bu soidana indok pigani aduna ai akhoi Paul gi wahai ama tang akhoi ningsang jasi akhoi Galatians chapter 1 Galatians chapter 1 da khom tang ing minam si application da do Galatians chapter 1 verse 10 Galatians chapter 1 verse 10 For do I now persuade men or God, or do I seek to please men? For if I yet please men, I should not be the servant of Christ. Paul na sum na hairami. Ay mi gi tungin bra, natra mi bu tanabra, natra gay sor bu tanabra. Ay mi bu pena na ba gi damak tay thibra. Aduga ay mi pena na ba ay thiba taagadi ay ase isor gi manay oy bada ay matiksa de. Aduna Shinausa akoy Saul lagi tamjani ngai oy badi sini. Saul na karigino isor gi mayok ta mana salam base maram di ma mi singa do pena na ba gi damak ta ma isor gi mayok ta lepam ya. Aduna koy na khanga da badi mi gi pena na ba koy na chatpa taagadi isor na koy bu indhok pigani. Isor na koy bu yabiroi. Ana karigumba koina isor yana na bachat pa taragadi isor na su mi na su akoi bu yabi gadi adana ngasi akoi Christendom da khwaidagi pungning songning aidi ngasi anamba leader sing Saul gumba leader kaya ama sulai adana ngasi akoi isa action akoi changyang si ana Paul gumna akoi isor bu no mi bu pena na ba nataba ko ishor bu pena na ba gi damakta koi punsi da thisi maramde koi mi pena na ba gi damakta koi na ishor bu seba ta ta ga di ishor na koi gi thabak singa se peloi adaga ishor da ge koi na phangba chaba matik phangga da ba matik chaba mana singa du su koi phangba ngamoy aduga yengoi sina sa aroi boy na koi ta seng na mak Saul ase mahak pungning hongambra hai yenguba tagadi verse kun mari asida kun mari ga kun manga ga yengluba tagadi ma ka se taseng namak mak pungning hongba gumna khoi khoi ui na pa ba phangani adu taseng ni di mak hai di ba mafam asida su ma puning hong de ha ba khoi na ku phang kamai no aroi boy na kai chapter 15 verse 30 da khoi yang minasi 1 Samuel chapter 15 verse 30. Then he said, I have sinned, yet honor me now. I pray thee before the elder of my people and before Israel, and turn again with me, that I may worship the Lord thy God. Verse 30 sida.
ꯑꯩꯈꯣꯏꯅ ꯚꯔꯁ 23ꯒ 25 ꯄꯥꯕ ꯃꯇꯝꯗ ꯑꯣ ꯄꯣꯜ ꯑꯁꯦ ꯁꯣꯜ ꯑꯁꯦ ꯇꯁꯦꯡꯅ ꯃꯍꯥꯛ ꯄꯨꯛꯅꯤꯡ ꯍꯣꯡꯂ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯜꯂꯝꯒꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯁꯦꯡꯅꯗꯤ ꯃꯥ ꯄꯨꯛꯅꯤꯡ ꯍꯣꯡꯂꯝꯗꯦ ꯃꯥ ꯄꯨꯛꯅꯤꯡ ꯍꯣꯡꯂꯒꯁꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯐ ꯁꯥꯖꯅꯕ ꯍꯥꯏꯕꯗꯣ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯁꯣꯜꯕꯨ ꯀꯧꯊꯣꯛꯂꯦ ꯍꯥꯏꯔꯒ ꯁꯣꯔꯤ ꯁꯥꯃꯨꯑꯦꯜꯕꯨ ꯀꯧꯊꯣꯛꯂꯦ ꯍꯥꯏꯔꯒ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯑꯩ ꯍꯧꯖꯤꯛ ꯂꯥꯜꯂꯦ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯨ ꯃꯥꯒꯤ ꯑꯄꯥꯝꯕꯁꯦ ꯀꯩꯅꯣ ꯃꯥꯒꯤ ꯑꯄꯥꯝꯕꯁꯦ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯥ ꯆꯥꯎꯊꯣꯛꯆꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯥꯒꯠꯄ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯙꯤꯀꯥꯔ ꯂꯩꯕ ꯏꯁꯣꯔꯕꯨ ꯀꯤꯕ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯥ ꯎꯅꯤꯡꯉꯝꯃꯦꯕ ꯑꯗꯨ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯍꯥꯛ ꯄꯔꯥ ꯏꯁꯣꯔꯗꯒꯤ ꯄꯔꯥ ꯇꯝꯗ꯭ꯔꯤ ꯏꯁꯣꯔꯅ ꯃꯥꯁꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯔꯤꯖꯦꯛ ꯇꯧꯔꯕꯅꯤ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯍꯥꯛ ꯃꯤꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯑꯐꯕ ꯁꯥꯅꯤꯡꯉꯤ adana ma kare I pray thee I know that nonzari before the elder of my people and before Israel turn again with me Israel masas Israel gi leaders elders in mamangda aduga Israel gi mi singi mamangda nang I wanda amuk halak piu maramdi I Yehovah isorbu amuk khuram janabagi damak anaki isor adu khuram janabagi damak ma kaida ngoidasu isor ase mahaki isor na ma khalamde ma khalami isor ase magna seba torwe isor ase Samuel gi isor na ma khalami aduna takpadi Samuel ase isor sorry Saul ase taseng namak isor ga mari leinaba isor kiba isor gi manai na lamde aduna magi poloi magi aroiba yamna kiningai oi karigino haibada Israel gi history da Israel gi itihas da Saul gi matamda magi yegnaba singdagi maithiba hangbagumna ningdau amattanasu maithiba phangide akoi amukta First Corinthians chapter 10 First Chronicle ahamba itihas mahairon haigadra maiteronda First Chronicles chapter 10 da akoi yengminasi and now the Philistines fought against Israel and the men of Israel fled from before the Philistines and fell down slain in Mount Gilboa and the Philistines followed hard after Saul and after his son and the Philistines slew Jonathan and Abinadab and Melchishua the sons of Saul magi Punsigi aroiba landa ma Philistine ga land soknaba matamda ma kamaina sirami aibada mahaka loina na maki masanipa Jonathan maki masanipa Jonadab sorry Abinadab aduga Melchishua makoi ahumsu mahaka loina na sirami adara magi khwaidagi aroiba punsida ada aroiba matamasida lan asida khwaidagi pungning sokningai gi wafam adudi koi Jonathan na maka loina na sibagi matangdani maramdi kaigino haibada matam suba matamda Jonathan ase Saul gi mayokta lerami aidu mana Saul na sinba plan amata mak yaramde aduga mahak ase David ka yamna lu na tiramba David ki maru uma oina lerami ana ishor ki ba masani pa ama oina mahaki mapadagi mahak tongan na leramde ana mahaki mapaga loina na mahak magi mapa agi phataba duga loina na mafam pirambagi maramna magi poloiba matamdasu magi mapagi aroiba landasu magi mapaga loina na mahak sikhi ana jamna maithiraba yamna Israel gi itihas ta yamna waningai oiraba yamna saddest point yamna waningai oiraba fibamni maramdi karigumba Jonathan aduna maki mapadagi tongal laduna karigumba David ka mana sarug yamina bataragadi David ki matamda hena David ki mapangan kalam wadabni ma se David ki jet ki khut oina anaram wadabni aduna yango maki khwaidagi ishor ki ba
Masani pa Pavada, Makaloinana, Simina Kia. And the Masiagi Koina, Tamzaninga, Obedi, Masini, Sinasa, Koi application the Lakpata, the Koi Saul Gumna, Saul Gipunzi, Yang Lumatam, the Yamaki Oi. Maram di Mahaksu, Ishorna Tau, Noiraga, Abisek Toraga, Yoka Pivaning Tawamani. Ado Mark Ishorgi Toggle Toragasu, Ishorgi Managi Mako or Bataragasu, Mahaki, Ishora Semaki, Ishorni Hadana Ningshan Mark Losan Bangamamde. Matan Zubaki Victor, Samuel Gi Ishorne and a Kalami. Madam de Ma, Ishorga Jumna Marile Namde. Adamaki, Matam Zubaki Victor Ma, Ishobu Pen and Naba Nataba, Natadana, me who pen and never eat the Mark Toggle Toram. Maram the Rishona Mabu reject Mabu. Yaram Kide, and the Mabu rejector on me, at the Gamagi rejector Matam, the Aroibada, Yamna Kam Tamtina Masi, Sigi, Mark Society Roga Siba Katanatadana, Masana Masabu Punzilo talks about Katanatadana, Mahaka Loina Mahaki Yamna, Nungsizaraba, Masa, Ishobu Kiraba, Jonathan Power the Yauna, Sikia. Adana, a Koigi Raktasu, Kanagumama, Koigi passing like Shobu Kidra, Ipaimana, Shoki, the Batagadi. Makogi Patabaduga Quina Yanzana Duna, a Quina Labata Agadi, a Koi Shu Soul Gimasa, Jonathan Gumna, Shogi Wayan Badako Yawani. And the Maramadana, Siga Koi Pabuzi Christana Hybugumana, a Koi Pabuzi Christana Hybugumna, a Koi in the Batagadi, Todo, a Pankok the Batagadi. Akoi Sol Masa, Jonathan Gumda, Mahaki Mapaga, Inagani. Aduga Koi Shogi Asawa, Shogi Wayan Sol Kata Lakwa, Natana Maki Masaki Matakasu, Lapasuya. And a Sagajiga, Pabuzi Christian Asumna Hirami, if any man come to me and hate not his father and mother and wife and children and brethren and sister, yea, and his own life, also he cannot be my disciples. Aroib the Christian Sumaina Hirami. Kanaguma Mana. I want the Lakpa Taragadi. Maki Mapa, Maki Mama, Maki Nupi, Maki Angang Sing, Maki Machimana, Maki Machanupi, Maki Masapa Vada, Tukot Sadaba Taragadi, Mak Aigi, Manai over the Matik Chade. Maduna Takpadi Karino Ibada, Akoigi Punsida, Kwaidagi. Mang Tangna, Kwaidagi Maruina, a coin a yang at the Ishorni, Parbuzi Christiani. A Koigi Punsia say, Karigumba Ishorna, Tozan Bidana, Koibu, Lusingba Amoina, Tangapi Bataragadi. A koi Isha Itandabu Tukota Duna, Ishogi Pian another, Ishogi Wahai in another Damata, Adana Ishogi Manaising, Ishogi Masasing, a Koigi Ikada, Ishona Sinazaba Singado, Ishogi Animbada, Singanabi Damata, a Koigi Haizaba. Akoigi partner, Akoi Lazagadabani. And a Paul Gumna, Akoisho, Migi pen and Nabanataba, Shobu pen and Nabagitamaka, Kawanza Bagi Kodagata. Nakariguma Koi Nasu, Migi pen and Navitamakta, Ataka Sentum Pamagitamakta, short Hogan Tabatagadi, Shogi Manai over the Koi, Matik Saul, Magi Punsi, Yamna Punging Soning Oi, Maramdi, Mawanda Yamna Kudong Saba. Shona Monda Hamama Monda Pyramid, Ado Mark, Kudong Saba the Lobo Mark Namkide. Madam the Carigino have the mark. Ishore a second no have a mark. Hangamde, Ishore Adubu, Ishaigi Isoni have a mark, Loxan Bangamon. Nationalsa, a quite Ishoga Yamna, Chumna, quite Marila never honestly. Shogi Toggle, a quite the womatam da Shogi Pian and Naba, Shogi Animada. Satpangam na nabay tamo ito kan honesi. Asi hiraga when nga sige damakta matanga siday lesson jarage. Nakay guma londa asoy ba kaya yaw bibata kaso mayam nang pigani. Thank you. Tagaturi za sorna board marang kaina pibi voice masigi yamna phajakraba numinasida sorna board yamna phajana pibi re tagaturi harau phondokchuri masigi phajarba numida ngasida koi wakhan Tazabasing Wakan, the Tobagi Matamado Oiri.
ai pap chile aran beto kre ai khange adubu hai wa hi se ke dong nung da mapui mang da sinaroi da ben hai wa phamama thamjage Saul na adubu hai wa hi do adubu hai wa hi sina magi punsi bole kha tha ki ado loina na ozana thambiram bada ai pesa yam kalam bayai thagun mayam tarum bayai adu mapui mu gi wa in da bo mi du di adem bane mapui mu wa in ba hai bse tangai phadana thaja singna tawgadabani adana ekoi isa isa maksina sinimita solgi punsi gi wari gi yumpham sida ekoi yenge ga khan taminara se aibasi ozaran ji yam thaga chero phudok cheri oza mangan media na oza gi dam ta kari su pin ngai lete do oza gi thagulda jisu krista ga loire na oza na thagul to bo isuna mai an bo isuna oza purum jari oza yam thaga churi ngasi gi tharamasi ekoi mathang mathang chatharakpana hojikti ekoi isa gloria da matam sinajage isa gloria na mapui mu thagat pai sei aroi bagi sei sakpina ba zagloria da matam sinajagani zagloria na ai sobo thagat pai sei ma sakpisi
Nushidara Tahiba Punsi Hairangumani Vidhaki Paudara Yoga Pose Manilgumani Amen. Praise the Lord. Thank you. Sa gloria isona bor marang kaina pibo isno mangan mediana na hakina phamda krisu pininga leite. Prabhu Jesu Christ na nagi nag ek mang tung thakha. Prabhu Jesu Christ nga pi sen bidana na ke punsiu mapung phawa ibungo ma ke thogon na yemo oina no pi lakta ge athoi bi oina suno haiba mangan media dagi na hak poi na wis bijari. Loina na mangan media ge wa phum dagi kari gum makar hangat chaling badi sa gloria na no Maisngi akoi 45 days sigi akoi November gi tang tara mari phawba mating pangbigani yam thagachuri haro phundokchuri sa gloria na anova isegi soundtrack lobina nova olukna sa gloria na tobina buning chingjari adugo that 14 dadi isa gloria khatanatana closing asidadi akoi ikai khumati cha oza zen tagalona na mayam da koi performance pi na thoram tawjari loina na mangan media gi sandokchari ba youtube ki thorum bo yengbiri bunung service now sing punamak pu ngam khweli tana thagachuri amadi haro phundokchana khurumjari adugo loina na mangan media na mayam da hygienic bade yengbiri bisingna like ama nambiyo like number hai buse taipum pan bi like harau re hana number nate isor na ki wahida hak surrender tawjare isei sida surrender tawjare wahi sida in surrender tawjare but like nambiyo is now saying isor nang na takta board pibigani adugo na wahi singa sibu isei singa sibu mi kodi mana tawa yana na ba share tawbu kawbiganu is now saying taipum pan bi share tawbadi taipum pan bi board phangna na ba taipum pan bi mana matum phangna bohna be ekhogi saragi lok phangba yana na ba janbiduna mangan media na sandok chori be thorom masibo share tawbiyo loina na thajadriba mi sing amadi thajadri now sing thawai de lebi yana na ba subscribe tawna na ba mayam gi achoba thabak ama mayam de gi nijabani mating ma nijabani hoji mayam tawbi maramda hoji samri yogoda ba khajik tangai re Maramda ngasigi nomai numit nasigi thorom masibu yengbiri bi now sing punamakna amuka kanna mapui mogi thawal se akoina phamna Paul Tangat na akoina thawul tawu ya bi khudong chaba leiba sibu mangan bi kano mayam bi now sing punamak ngasigi namidang sige oinadi mangan media na sandok sawa mapui bungogi nomai numit ki akhandarba thorom bu mapung phan bi khiba ako isa gloria amadi ako ikai khonda matik charba oza Ranjit Singha ibungo gi thagul tawiri moza gi thagun gi punsi hena chakut po oisino loina yengbiri bi chunau sing punama ngasigi nimita akoi gi devla sundam gangarani adu gloria amo iringba moza romes adu johnston case romi adu ga akoi tongan chunau sing mayam mama akoi ngasi nimita yengbiri punama pusung khilitna thagat churi hara phunukchari lakshmita adu ga akoi gi memi amom en ibushna adugo oza Ranjit adugo len sujit yengbiri ba mi kodima pusu ngkhilita thagat chabgolona na mangan media gi youtube ki thorma madi zoom gi thorma se matanga solution jage hayeng numidang pungni pan ta matamda mayanga amuk mangan media gi phabak ta phamina dana mapui bungo gi thogol tawmina rase ngasi gi oina de mangan media gi host hoijeri ba Nobu Kumar Kishamna mayam puno pukrum jabgolona mayam de gi yaba lusion ni matam ni jage sona mayam puno bak bor pi voice no thagat churi Isor na borma na kabe pi